Hello everyone. ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯆꯥꯕꯒꯤ ꯉꯁꯤ ꯃꯊꯦꯜ ꯑꯃꯒ ꯄꯨꯔ ꯂꯥꯛꯆꯔꯦ ꯃꯌꯥꯝꯁꯤꯒ ꯉꯥꯅꯨ ꯊꯣꯡꯕ ꯂꯩꯔꯦ, ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ, ꯑꯗꯨꯒꯩꯗꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯀꯣꯟꯅꯤꯡꯉꯥꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ, ꯇꯤꯜꯍꯧꯅꯦ, ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃꯒ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ. Sai thôi. ꯃꯌꯥꯝ ꯍꯥꯎꯏ ꯍꯤꯟꯖꯥꯡ ꯉꯥꯅꯨ ꯊꯣꯡꯕꯁꯦ. ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ ꯃꯌꯥꯝ ꯃꯨꯟꯅꯗꯤ ꯐꯨꯠꯇꯦ. ꯃꯨꯟꯅ ꯐꯨꯠꯄꯁꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯃꯨꯟꯅ ꯐꯨꯠꯄꯁꯦ ꯆꯥꯗꯦꯕ. ꯑꯗꯨꯅ ꯍꯥꯐ ꯕꯣꯏꯜ. ꯃꯌꯥꯝ ꯉꯥꯅꯨꯒꯤ ꯃꯈꯜ
ꯃꯌꯥꯝ ꯍꯥꯏꯖꯔꯤꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯄꯥꯅ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯌꯥꯝ ꯉꯁꯤꯁꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯣꯏꯔꯁꯨ ꯍꯪꯒꯥꯝ ꯃꯇꯣꯟꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯃꯅꯥꯁꯨ ꯌꯥꯎꯔꯦ ꯃꯈꯥꯁꯨ ꯍꯥꯎꯋꯤ ꯃꯌꯥꯝ ꯕꯣꯏꯜ ꯍꯥꯞ ꯕꯣꯏꯜꯁꯦ ꯆꯥꯕꯁꯨ ꯁꯤꯗ ꯂꯣꯏꯖꯔꯕꯅꯤꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ